thokpa irang dagi Hendoraktuna national security da chaona Singnarakkadaba Thoudok sing Manipur ge border da Mahum Saduna Leire haina AICC ge President Mallikarjun Kharge na phongdokkhre Manipur da hojik oirakli ba fiba masigi matang da Prime Minister Narendra Modi da wahang kaya tawraduna Mallikarjun Kharge na mahaki X account da thagalakpa warol amana hai Thadara taruk faraba Manipur ki irang ase lakshinaba double engine gi lengak asina ngasi fauba karigumba amata paikhatpa ngamdana leire hojik faubada furup khudingmak ke miyoi singda mahusagi tangdu leitaba fibam laklagani haibagi thasaba piba ngamde Karigidamak Manipur ke Chief Minister hojik fauba phamdagi lothok tribano state ke machinery sing paralyzed tohalaga thambagi damak Chief Minister na madugi tekchak pugadabane Manipur ki matang da Prime Minister Narendra Modi ase karigumba makhal amatage nungaitaba leitabra hojik faubada Manipur da khongda driba karigino Prime Minister ki napal na furup khudingmak ki miyam aduki matek awa chaitheng nangle Government ke awang mathakta leiba officer singna karigumba amata pangthokpa ngamdaba amade makhoi gi ikai khangdabagi matau singna hojik faubada tangdu leitaba fibam hanjillaknabagi khongthang amata paikhatpa ngamdana leire Imphal West District drone attack chatharaklaba fauba Union Home Minister di nungai na tumlaga leibadong na tawre Manipur da lengak pairiba BJP ki luchingba singi yum fauba attack tawre mamangi governor lokthokiba ado fibam chadraba relief camp singi matang da wafam kaya phongdokpagi oigadawribra Prime Minister na Manipur gi miyam ngak senaba hotnabada chaona maithire haina Mallikarjun Kharge gi warul asina makhatari